Thoiba, to, ain ichabu wahale. Mama nangi apamada amuk thingleroi. Imaudu themo, hanaku phajana loino. Mama bu sawganu ko Thoiba. Icha mangba yade. Lao, nakuche loine sui. Nase de hidak hapansi. Mahiren adum kapli. Ibi ay sumara layrurabanina karishu ay jabangamdre. Machabu temlaga asopa kutu hidak hapali. Thadoi sumasidi hospital jatre masanungai tre haiduna. Thadoi manau nupabu yamna nungsijay. Karida soikini haina adum shenajay. Manau ge asopa makut adu hidak hapiri. Thadoi na. Thoiba, nangna torisi kaino. Fane sauningba nungai dabaleresu fajana na haiba hangba yadro. Sumaina tori kegino. Mama se wakalem nungai ramaron. Mahirena. Je, ay tayo pong hangdabagini. Ay Thoido, yam nungshi. Mama na hainingba ngangningba leresu ay ngoda haibibe. Miki machado da kariki ngangurino. Yarisito, kay shukalurano. Ay mama da fajana haike. Nangsu matungda sumaina tawganuko. Namidangi chaktoklaga Mahiren famungda changai. Phone da logthoaga Sintha da call tawi. Ahum marirak tawi sumpai pairakte. Mahiren tawfam khangde sauningba sufawi message ama thai. Phone yam thunu pairo. Natrade ay hauji name da lakani. Kya na tay charoi ay bu sawlakano. Sintha ngasai phone lakpadu khanglibani pairu haina paidribani adubu message amuk lakpaduda changlagi yengi message adu ubada mamitka lauthurai machindasu mathanta murum soli namma saktaduga aibu pamdabagi waka sungangai aduga nangna masidaisida yam sawningi koi hera asuk yam nungsibasibu ngamphei ngamjachanu tabidraga lore Noina kaina hairaga hekta kaina bayabagi type kanadi ayamuk chenke Asi hairaga matanda amuk nokjai Mahiren su call tawsilai ahanbadari paite anirak subada paikhatli adubu wangangde tumina lei phone du nakongda dum thamlaga Mahirena tabur thoi tadro nangai saurage Thoi. Sintha tapna khumai. Tai, dadana hai tawda adum hayo. Nang neibu asukam wahalisi kigino. Nang nungairam haiba aisu khangi. Adubu shini hairamadi yaidana. Nang na tumi laikhraga dada kyam warangani nang khangbra. Dada, aisu mine. Mi manangang thurpa wahida kari khali kari pambe aisu khangi. Imane bu pamdaba male adunani harido Thoi nangi wakhaldo yam lale aikhoi mane nangbu yam pambani adubu karigi nangonda adugumba wahi hairambano aishu maram khangde adu hojikti kaishu hairoi mamane yarbani Thoi nangai bu sawu paro Sintha oinena phagiro aiti saukini aini phone paitradi didala kani haibana tro lao hojima chelase Mahirena Asingba Asingba Adudi lage yaraba Saset ngairabani Adudi papim ta tawro Nan kai shawri kanda Thoudam yam kuire Papi di laidana khonjal pau tadaba kuire Somdana student mayamdu lairik panari Priyadi lairik thawayawjai mayumdasu thengna lairik atum pai Aduna thoina wade tumningbasu kya faude adubu thanilde nomata lairik thengna pade phone number game sanabagi orati pung ama ani fau mitchingi tumde class 10 faubati lairik fana horapani adubu 11 daiti phone oina senakri lairik kya thawayaw khidre mapa ki bagi khra pasinaba sabani Thanil tumningbana mamitu pangwangamdre Karinungi boarding changubanu khalai lairik tu mangda thamlaga makuk tu nontaraga khap chingkhei uiri
ꯑꯃꯨꯛꯁꯨ ꯋꯥꯔꯗꯦ ꯂꯥꯛꯄ꯭ꯔꯥ ꯀꯥꯏꯗ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯁꯅꯥꯁꯨ ꯊꯥꯅꯦꯜꯗꯒꯤ ꯈꯔ ꯍꯦꯜꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯇꯨꯡꯗꯒꯤ ꯀꯦꯕꯤ ꯁꯅꯥꯅ ꯎꯔꯦ꯫ ꯔꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯄꯨꯟꯅ ꯄꯥꯃꯤꯟꯅꯩ꯫ ꯀꯦꯕꯤꯅ ꯁꯅꯥꯒꯤ ꯅꯥꯡꯒꯜꯗ ꯃꯈꯨꯠꯇꯨꯅ ꯏꯜꯂꯛꯏ꯫ ꯀꯦꯕꯤꯅ "ꯑꯣꯏ ꯇꯥꯕ꯭ꯔꯣ? ꯁꯦ ꯑꯩꯉꯣꯟꯗ ꯆꯝꯄ꯭ꯔꯥ ꯌꯥꯎꯏ, ꯁꯤ ꯆꯥꯁꯤꯜꯂꯣ"꯫ ꯁꯅꯥꯁꯨ ꯀꯦꯕꯤꯅ ꯏꯜꯂꯛꯄꯗꯨꯗ ꯃꯤꯠ ꯆꯤꯡꯉꯛꯏ꯫ ꯆꯝꯄ꯭ꯔꯥꯗꯨ ꯂꯧꯔꯒ ꯆꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯥꯀꯜꯗ ꯊꯥꯅꯦꯜꯁꯨ ꯈꯞ ꯈꯞ ꯆꯤꯡꯒꯩ ꯎꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯋꯥꯈꯜꯗ ꯈꯟꯖꯩ, ꯅꯣꯛꯅꯤꯡꯉꯤꯗ, ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯑꯩꯒ ꯆꯥꯟꯅꯕ ꯄꯥꯔꯠꯅꯔ ꯑꯃ ꯍꯦꯛ ꯄꯤꯔꯛꯏ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯎꯔꯤꯅꯣ꯫ ꯃꯤꯁ ꯂꯥꯛꯑꯗꯤ ꯅꯪ ꯁꯣꯏꯔꯣꯏ꯫ ꯁꯅꯥꯅ "ꯚꯥꯏ ꯃꯤꯠ ꯆꯤꯡꯉꯨꯁꯦ, ꯆꯝꯄ꯭ꯔꯥꯁꯦ ꯆꯥꯁꯤꯜꯂꯣ, ꯄꯨꯡ ꯇꯥꯗꯣꯔꯦ, ꯄꯨꯡꯈꯥꯏꯃꯨꯛꯇ ꯉꯥꯏꯔꯦ"꯫ ꯁꯅꯥ ꯆꯝꯄ꯭ꯔꯥꯗꯨ ꯃꯁꯨꯡ 2 ꯄꯤ꯫ ꯊꯥꯅꯦꯜꯁꯨ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯧꯔꯒ ꯆꯥꯁꯤꯜꯂꯤ꯫ ꯊꯥꯅꯦꯜꯅ "ꯑꯁ ꯚꯥꯏ, ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ, ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯆꯪꯉꯁꯤꯕ, ꯅꯪꯒꯤ ꯆꯝꯄ꯭ꯔꯥꯁꯦ ꯑꯩꯉꯣꯟꯗ ꯀꯩꯝ ꯆꯪꯗꯦꯃꯤ, ꯍꯦꯟꯅ ꯑꯗꯨꯝ ꯇꯨꯝꯅꯤꯡꯉꯛꯑꯦ"꯫ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯅꯦꯜ ꯑꯃꯨꯛ ꯎꯏꯕ ꯍꯧꯈ꯭ꯔꯦ꯫ ꯋꯥꯔꯗꯦꯟꯁꯨ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯤ꯫ ꯁꯅꯥ ꯍꯣꯏꯒꯤ ꯖꯒꯥ ꯌꯧꯔꯛꯄꯗ ꯊꯥꯅꯦꯜꯅ ꯎꯏꯔꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯁꯅꯥ ꯊꯥꯅꯦꯜꯕꯨ ꯍꯧꯗꯣꯛꯄꯁꯨ ꯅꯪꯍꯧꯗ꯭ꯔꯦ, ꯐꯨꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨꯅ "ꯊꯥꯅꯦꯜ"꯫ ꯊꯥꯅꯦꯜ ꯇꯞꯅ "ꯀꯩꯅꯣꯃꯤ ꯚꯥꯏ, ꯄꯨꯡ ꯇꯥꯔꯕꯣ"꯫ ꯊꯥꯅꯦꯜ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯈꯨꯝꯃꯛꯏ꯫ ꯃꯥꯗꯤ ꯃꯤꯁꯅꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯁꯅꯥꯗꯤ ꯄꯥꯈꯠꯂꯤ, ꯊꯥꯅꯦꯜꯗ ꯆꯤꯔꯣꯟ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯚꯥꯏ ꯍꯧꯒꯠꯂꯣ, ꯃꯤꯁꯅꯅꯤ ꯀꯧꯔꯤꯁꯦ, ꯑꯩ ꯅꯠꯇꯦꯃꯤ"꯫ ꯊꯥꯅꯦꯜ ꯎꯏꯔꯝꯕꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯇꯥꯏ ꯃꯤꯁ"꯫ ꯊꯥꯅꯦꯜꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗ ꯂꯣꯏꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯋꯥꯔꯗꯦꯟ ꯑꯗꯨꯅ "ꯂꯥꯡꯒꯅꯣ, ꯀꯩꯗ ꯅꯣꯛꯅꯤꯡꯒꯦ? ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ, ꯅ꯭ꯌꯨ ꯀꯃꯔ ꯌꯥꯎꯕꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯅꯦ꯫ ꯊꯥꯅꯦꯜ, ꯍꯌꯦꯡꯗꯒꯤꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ? ꯌꯥꯔꯦ, ꯂꯥꯡꯗꯕꯤꯗ ꯅꯪꯒꯤ ꯔꯨꯝꯗ ꯆꯪꯅꯔꯣ, ꯄꯥꯅꯤꯡꯕ ꯀꯥꯡꯕꯨꯅ ꯔꯨꯝꯗ ꯑꯣꯏꯅ ꯄꯥꯔꯣꯀꯣ"꯫ ꯃꯌꯥꯝꯗ ꯂꯣꯏꯅ "ꯍꯣꯏ ꯃꯤꯁ"꯫ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯖꯕ ꯈꯔꯗꯤ ꯔꯨꯝꯗ ꯄꯥꯅꯔꯤ, ꯑꯇꯩꯗꯤ ꯈꯔꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯊꯥꯅꯦꯜ ꯍꯣꯏꯁꯨ ꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯄ꯭ꯔꯤꯌꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯈꯤꯅꯤ ꯍꯥꯏꯅ ꯄꯥꯔꯤ꯫ ꯁꯅꯥꯗꯤ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯅꯦꯜ ꯔꯨꯝꯗ ꯆꯪꯉꯛꯄꯗꯒꯤ ꯃꯃꯤꯠꯇꯨ ꯁꯤꯡꯈ꯭ꯔꯦ꯫ ꯉꯔꯥꯡ ꯕꯦꯅꯨꯅ ꯄꯤꯔꯛꯄ ꯗꯥꯏꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯗꯥꯏꯔꯤꯗꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯡꯗꯨꯅ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗꯨ ꯄꯥꯏ꯫ "ꯊꯥꯅꯦꯜ, ꯑꯩ ꯅꯪꯕꯨ ꯃꯤꯁ ꯇꯧꯏ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯅꯪꯁꯨ ꯑꯩꯅ ꯋꯥꯔꯤꯕ ꯁꯨꯃꯥꯏꯅ ꯋꯥꯕ꯭ꯔꯥ"꯫ ꯊꯥꯅꯦꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ, ꯕꯦꯅꯨꯕꯨ ꯅꯤꯡꯁꯤꯡꯉꯛꯏ, ꯃꯆꯤꯟꯗꯨꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯑꯩꯁꯨ ꯅꯪꯕꯨ ꯃꯤꯁ ꯇꯧꯏ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯤꯌꯦ"꯫ ꯑꯅꯤꯁꯨꯕ ꯂꯩꯃꯥꯏꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯏ꯫ "ꯅꯪ ꯑꯩ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ, ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯀꯨꯆꯨ ꯉꯧꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯗꯣ ꯇꯧꯒꯅꯨ, ꯀꯅꯥꯝꯇ ꯌꯦꯡꯕ ꯌꯥꯔꯣꯏ, ꯍꯦꯛ ꯌꯦꯡꯉꯝꯃꯕ ꯅꯃꯤꯠꯇꯣ ꯀꯣꯠꯊꯣꯛꯀꯗꯕꯅꯦ꯫ ꯌꯨꯝꯗ ꯂꯩꯕꯒ ꯑꯗꯨꯗ ꯂꯩꯕꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯦ, ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯄꯥꯎꯀꯣ, ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ, ꯑꯇꯩ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯒꯨꯗ ꯅꯥꯏꯠ, ꯂꯚ ꯌꯨ ꯃꯥꯏ ꯗꯤꯌꯔ"꯫ ꯊꯥꯅꯦꯜ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯃꯊꯪꯒꯤ ꯂꯩꯃꯥꯏꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ, ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯏꯔꯝꯗ꯭ꯔꯦ꯫ ꯊꯥꯅꯦꯜ ꯄꯦꯟ ꯑꯃ ꯂꯧꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯥꯁꯨ ꯏꯁꯤꯜꯂꯤ꯫ ꯊꯥꯅꯦꯜ ꯗꯥꯏꯔꯤꯗꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ, ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯜꯂꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯊꯥꯅꯦꯜꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯄ꯭ꯔꯤꯌꯥꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯄꯨꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯤ, ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯇꯥꯔꯛꯄ ꯄꯤꯔꯥꯡꯅꯣ? ꯄꯤꯔꯥꯡ ꯅꯍꯥꯛꯀꯤ ꯃꯐꯝ ꯃꯇꯝ ꯂꯩꯇꯕ꯭ꯔꯥ?
ꯑꯋꯥꯕꯒꯤꯁꯨ ꯄꯤꯔꯥꯡ, ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯄꯤꯔꯥꯡ, ꯐꯣꯡꯗꯣꯛꯄꯒꯤꯁꯨ ꯄꯤꯔꯥꯡ, ꯂꯣꯠꯁꯤꯟꯕꯒꯤꯁꯨ ꯄꯤꯔꯥꯡ, ꯅꯤꯡꯉꯝꯗꯕꯒꯤꯁꯨ ꯄꯤꯔꯥꯡ. ꯄꯤꯔꯥꯡ ꯅꯍꯥꯛꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯅꯗꯤ ꯄꯤꯔꯥꯡ ꯅꯍꯥꯛꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯦ. ꯄ꯭ꯔꯤꯌꯥ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ. ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥ? ꯊꯥꯅꯤꯜ, ꯅꯪ ꯅꯨꯄꯤꯅ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯕꯨ ꯌꯦꯡꯅꯤꯡꯉꯤ, ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯅꯤꯡꯉꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯅꯪꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇꯦ. ꯄ꯭ꯔꯤꯌꯥ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ. ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯏꯔꯤ. ꯄꯨꯡꯗꯤ 11:30 ꯇꯥꯔꯛꯑꯦ. ꯄ꯭ꯔꯤꯌꯥ ꯗꯥꯏꯔꯤꯗꯨ ꯏꯕ ꯂꯣꯏꯔꯒ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯝꯅꯕ ꯐꯃꯨꯡ ꯀꯥꯈꯠꯂꯛꯏ. ꯄ꯭ꯔꯤꯌꯥꯗꯨ ꯊꯥꯅꯦꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯞꯄꯤ. ꯔꯨꯝꯗꯨꯒꯤ ꯃꯤ ꯑꯇꯩ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ. ꯊꯥꯅꯦꯜꯁꯨ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯤ. ꯇꯨꯝꯂꯤꯕ ꯊꯥꯅꯦꯜꯕꯨ ꯊꯋꯥꯏ ꯇꯥꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯌꯦꯡꯖꯩ. ꯊꯥꯅꯦꯜꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯄ꯭ꯔꯤꯌꯥꯁꯨ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯥꯗꯣꯏ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ. ꯊꯥꯗꯣꯏꯅ ꯅꯨꯡꯇꯤꯒꯤ ꯗꯨꯛ ꯊꯥꯖꯕ, ꯀꯅꯥꯁꯨ ꯆꯪꯍꯟꯗꯕ ꯀꯥ ꯃꯆꯥꯗꯨꯁꯨ ꯅꯥꯟꯅ ꯁꯦꯡꯗꯣꯛꯏ. ꯏꯕꯦꯌꯥꯏꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ. ꯃꯆꯥꯅ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯨꯗ ꯈꯔꯗꯤ ꯉꯛꯏ. ꯏꯕꯦꯌꯥꯏꯅ, "ꯑꯕꯦꯝ, ꯀꯩꯅꯣ ꯉꯟꯇꯥꯅ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯝꯃꯤꯁꯤꯅ? ꯀꯅꯥ ꯂꯥꯛꯇꯧ ꯂꯩꯒꯦ?" ꯏꯕꯦꯌꯥꯏꯗꯤ ꯀꯔꯤꯁꯨ ꯚꯥꯞ ꯑꯣꯏꯗ ꯍꯥꯏꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯔꯧꯈ꯭ꯔꯦ, ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯩ. ꯊꯥꯗꯣꯏ ꯇꯞꯅ, "ꯃꯥ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ? ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯊꯃꯣꯏ ꯀꯟꯕ. ꯃꯃꯥ, ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ. ꯄꯄꯥꯅꯁꯨ ꯅꯪꯕꯨ ꯋꯥꯔꯧꯔꯝꯒꯅꯤ. ꯉꯁꯤꯁꯦ ꯄꯥ..." ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯦꯔꯤꯜꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ. ꯀꯦꯔꯤꯜꯅ, "ꯉꯁꯤꯗꯤ ꯏꯆꯥꯁꯤ ꯏꯍꯧ ꯌꯥꯝꯅ ꯉꯜꯂꯤꯗ." ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯩ. ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯕꯕꯥ, ꯉꯁꯤꯗꯤ ꯃꯤꯀꯞ ꯉꯟꯅ ꯊꯣꯔꯛꯑꯦ, ꯑꯗꯨꯏꯅꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯏꯕꯦꯌꯥꯏ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯀꯔꯤꯅꯣ ꯆꯃꯝꯅꯩ. ꯑꯗꯨꯕꯨ ꯀꯦꯔꯤꯜꯁꯨ ꯂꯩꯕꯗꯨꯗ ꯀꯩꯁꯨ ꯈꯟꯗꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ. ꯏꯕꯦꯌꯥꯏ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤ. ꯂꯥꯏꯗꯨꯛꯇꯤ ꯊꯥꯗꯣꯏꯅ ꯊꯥꯔꯝꯃꯤ. ꯃꯍꯤꯔꯦꯟꯁꯨ ꯋꯥꯀꯤꯡ ꯍꯜꯂꯛꯑꯒ ꯀꯦꯔꯤꯜꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥ ꯃꯆꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ. ꯁꯣꯝꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯅꯥꯁꯨ ꯆꯪꯍꯟꯗꯕ ꯀꯥ ꯃꯆꯥꯗꯨꯗ ꯆꯪꯉꯛꯏ. ꯀꯥꯗꯨ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯃꯤ. ꯅꯨꯡꯇꯤꯒꯤ ꯀꯥ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ. ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯐꯣꯇꯣ ꯀꯌꯥ ꯊꯦꯠꯂꯤ. ꯃꯌꯥꯏ ꯑꯣꯏꯔꯞꯅ, ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ, ꯀꯨꯆꯨ ꯀꯨꯂꯩ ꯑꯣꯏꯕ, ꯁꯕꯥꯟ ꯃꯨꯇꯤ ꯐꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ, ꯂꯩ ꯄꯔꯦꯡꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯐꯣꯇꯣ ꯑꯃ ꯊꯝꯂꯤ. ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯆꯥ ꯑꯊꯛ, ꯍꯩ ꯔꯥꯅꯆꯤꯡꯕ ꯀꯌꯥ ꯊꯝꯂꯤ. ꯐꯖꯔꯕ ꯂꯩ ꯃꯈꯜ ꯀꯌꯥꯁꯨ ꯁꯨꯅꯕ ꯊꯝꯂꯤ. ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯥꯡꯗ ꯊꯥꯗꯣꯏ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯗꯨꯛ ꯑꯗꯨꯛ ꯄꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣꯗꯨꯗ ꯊꯝꯂꯒ ꯈꯣꯏꯔꯝꯗꯨꯅ ꯀꯞꯂꯤ. "ꯄꯄꯥ, ꯉꯁꯤꯁꯨ ꯅꯆꯥꯅ ꯄꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯌꯦ. ꯄꯄꯥꯒꯤ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯅꯦ ꯉꯁꯤꯁꯦ. ꯃꯃꯥꯅ ꯄꯄꯥꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯤꯡꯁꯤꯡꯉꯦ, ꯀꯥꯎꯗ꯭ꯔꯤꯌꯦ. ꯄꯄꯥ, ꯅꯪꯅ ꯄꯥꯝꯖꯔꯝꯕ ꯗꯣꯛꯇꯔꯗꯣ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯔꯦ. ꯄꯄꯥ, ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯨꯑꯣ, ꯑꯩꯕꯨ ꯌꯦꯡꯂꯛꯈꯨꯑꯣ. ꯄꯄꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" ꯊꯥꯗꯣꯏ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯨ ꯄꯥꯎꯗꯝꯗꯨꯅ ꯀꯞꯆꯔꯤ. ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯋꯥꯔꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯐꯣꯇꯣ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯄꯥꯎꯗꯝꯗꯨꯅ ꯀꯞꯆꯩ. ꯁꯣꯝꯗꯅ ꯏꯕꯦꯌꯥꯏꯅ, "ꯍꯩꯃꯥ, ꯑꯕꯦꯝꯁꯦ ꯑꯩꯅ ꯀꯨꯝꯃꯣ ꯍꯥꯏꯔꯝꯃꯕꯅꯦ, ꯂꯥꯛꯇꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯁꯤꯕꯣ?"
ꯏꯕꯦꯌꯥꯏ ꯃꯊꯛꯇ ꯀꯥꯔꯛꯏ ꯊꯥꯗꯣꯏꯕꯨ ꯀꯧꯕ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯑꯃꯠꯇ ꯀꯨꯝꯃꯛꯇꯦ ꯀꯦꯔꯤꯜꯅ ꯊꯣꯏꯕ ꯅꯪ ꯀꯥꯈꯠꯂꯒ ꯑꯝꯇ ꯀꯧꯔꯛꯎ ꯅꯃꯥꯁꯨ ꯅꯆꯦ ꯀꯧꯕ ꯆꯠꯈ꯭ꯔꯒ ꯀꯨꯝꯃꯛꯇ꯭ꯔꯦ ꯀꯩꯗꯧꯔ ꯂꯩꯈ꯭ꯔꯕꯅꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯁꯨꯃꯥꯏꯅ ꯏꯄꯥ ꯏꯆꯥ ꯐꯝꯃꯤꯟꯅꯕꯁꯦ ꯄꯥꯛ ꯄꯥꯛ ꯐꯪꯕ ꯅꯠꯇꯦ ꯃꯔꯛ ꯃꯔꯛꯇ ꯅꯠꯇꯅ ꯅꯆꯦꯗꯣ ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯆꯠꯂꯣ ꯀꯧꯔꯛꯑꯣ ꯍꯣꯏꯕ ꯃꯍꯤꯔꯦꯟ ꯃꯆꯦꯕꯨ ꯀꯧꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯆꯦꯗꯤ ꯀꯥꯗ ꯂꯩꯔꯝꯗꯦ ꯆꯦ ꯆꯦ ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯃꯥ ꯑꯝꯇ ꯇꯥꯗꯦꯅꯦ ꯑꯅꯤꯃꯛ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯀꯧꯕꯁꯨ ꯇꯥꯗꯦ ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯃꯍꯤꯔꯦꯟ ꯀꯨꯝꯃꯒꯦ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯍꯤꯔꯦꯟ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯒ ꯑꯃꯨꯛ ꯀꯥꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯆꯦꯒꯤ ꯀꯥ ꯃꯆꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯅꯣꯡꯃꯇ ꯀꯥꯁꯤꯗ ꯆꯪꯂꯨꯗꯦ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯌꯦꯡꯂꯨꯗꯦ ꯈꯪꯂꯨꯗꯦ ꯊꯥꯗꯣꯏꯅꯁꯨ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯁꯣ ꯂꯣꯟꯗꯅ ꯊꯝꯃꯤ ꯃꯍꯤꯔꯦꯟ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯗ ꯍꯥꯡꯒꯦ ꯇꯧꯕꯒ ꯏꯕꯦꯌꯥꯏꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯠꯆꯔꯝꯕ ꯑꯣꯏ ꯕꯥꯕꯣ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯟꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯥꯗꯣꯏ ꯄꯦꯟꯗꯅ ꯃꯃꯥꯗ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯄꯄꯥꯒꯤ ꯀꯨꯝꯃꯣꯏ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕ ꯀꯧꯕꯤꯕ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯃꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯄꯄꯥꯕꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯩ ꯄꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯀꯞꯂꯤ ꯏꯕꯦꯌꯥꯏꯁꯨ ꯅꯤꯡꯉꯝꯗꯕ ꯍꯧꯈ꯭ꯔꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯤ ꯏꯕꯦꯌꯥꯏ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯆꯥꯅ ꯊꯔꯛ ꯊꯔꯛ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯕꯗꯣ ꯄꯥꯝꯗꯕꯒꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯋꯥꯐꯝꯁꯦ ꯊꯣꯏꯕꯗꯗꯤ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯊꯥꯗꯣꯏ ꯀꯞꯂꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯏꯕꯕꯨ ꯄꯣꯛꯃꯤꯟꯅꯕ ꯑꯃꯒꯨꯝ ꯈꯜꯂꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯩꯒꯤꯗꯤ ꯊꯣꯏꯕꯅ ꯄꯨꯝꯅꯃꯛꯅꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯁꯦ ꯂꯣꯠꯇꯨꯅ ꯏꯊꯟꯇ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯂꯒ ꯂꯥꯛꯂꯤꯕꯅꯤ ꯃꯃꯥ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯏꯊꯟꯇ ꯉꯁꯤꯗꯤ ꯀꯥꯁꯤꯗ ꯂꯩꯖꯔꯒꯦ ꯀꯅꯥꯝꯇ ꯑꯌꯦꯠꯄ ꯄꯤꯕꯤꯔꯛꯀꯅꯨ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯍꯤꯔꯦꯟ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯏ ꯃꯍꯤꯔꯦꯟꯅ ꯀꯔꯤ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯗꯕ ꯑꯩꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯀꯔꯤꯅꯣ ꯋꯥꯔꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯍꯤꯔꯦꯟ ꯋꯥꯔꯤꯗꯤ ꯈꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ ꯏꯕꯦꯌꯥꯏꯁꯨ ꯀꯨꯝꯃꯛꯏ ꯊꯥꯗꯣꯏ ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯆꯔꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯗꯨ ꯃꯆꯤ ꯃꯆꯤ ꯂꯣꯏꯅ ꯂꯩꯅꯩ ꯊꯥꯅꯦꯜ ꯍꯣꯏꯁꯨ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯍꯥꯏꯅ ꯂꯥꯛꯏ ꯁꯅꯥꯒ ꯊꯥꯅꯦꯜꯒ ꯁꯦꯛꯁꯟ ꯄꯨꯟꯗꯦ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯅꯤꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯦ ꯁꯅꯥꯅ ꯑꯁ ꯚꯥꯏ ꯏꯕꯥꯅꯤꯁꯦ ꯀ꯭ꯂꯥꯁꯔꯨꯝ ꯄꯨꯜꯂꯝꯃꯗꯤ ꯐꯗꯧꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯊꯥꯅꯦꯜꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯈꯛꯇꯅꯤ ꯄꯨꯟꯗ꯭ꯔꯤꯁꯦ ꯑꯗꯨꯁꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯗ ꯄꯨꯜꯂꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯅꯪꯕꯨ ꯅꯣꯏ ꯁ꯭ꯋꯥꯏꯗꯣ ꯀꯧꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯅꯥꯅ ꯚꯥꯏ ꯀꯥꯎꯋꯦ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯛꯀꯦ ꯁꯅꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ ꯀꯦꯕꯤ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏ ꯀꯗꯥꯏ ꯂꯩ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯁꯣꯝꯗ ꯊꯥꯅꯦꯜ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯄ꯭ꯔꯤꯌꯥꯁꯨ ꯅꯣꯠ ꯁꯤꯟꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁꯇ ꯂꯩꯍꯧꯔꯦ
Thanil tomboy oijarabasu nupana yamna pamnai. Schoolsigi nupa yamba Thanil da loina crush sajai. Adubu Thanil gi machin khangbana karisu haiba ngamnade. Nupa moi ahumuk lai Thanil na lairiba jaga adomdani lakribadu. Ricky na Oi, Lesbian, kana ngairino, aikhoira. Amana mukhari Thomas na Nashaku duga tomboy orida yam pamuye. Adu sharu aikoi taukse paisa yam paibane. Nangbusu yam pamjabane. Maga koinaro. Ha, ke hage. Edina Thanil, ashingmane. Ai nangbu yam pame. Nasamdu telasu kem kaide. Nang ya pamba khuding aina piba ngamgani. Tawbutabu nang imagi mamau oibiyo. Si hairaga karimna nano I adubu Thanil karisu kumde asawbagi maithongsu utte. Yamnadi hainadrabani machin phattabana tumina fatharaga leijabani. Sanabu laktriba haina yengi machindasu murum soli. Minnaidusu koklake haideba. Ithanda lehawi khangine. Nupane na sakta singsiga aigi machingla ade noi hingba kai nakrang du da kawrdi leiriga tani noi usitabra haibu edi usitana Tanya nangi pakum pame class 11 daine aine nabu tanaraise ngaside pakum piramo nangna tomboy oraga nupi koiraga kaidawne oiba yadawsu nate adisharu ibani koinarse aduga luhongaga ichapoga nungaine leise Thanil magi machingdu lai edigi manakta changsilaga magi hainabidu tawsili edina ayo shiri he nang ngawbra kari nupino nangba makong anidu chapsilaga naba khangi Thanil na aduni khango matung hauradi adai heni yam phawdaine phawrodana Ricky da muk onsilaga khupakna mamaiduda thajili Nangshu Lesbian gi mahause kamdo yengo Somda Sanasu kebi thengnaraga punna lai anidu makut ke samnaraga nok dana lai Rohitna mitse yamna agreda School sigi khwaidagi ngausinaba nupi uba yadaba nupa hairagadi Rohitni mata sunate magi party loinani pungba chapchai manaba chaktamine habaduni adugi sumathakta Rohitna kebi bu yamna pamjai kebi su school sida masak matau fajaba nupa singna yamna demand oiba nupini thaurani haikradi lore mabu khangdaba leite adugu kebi nupa mata koide Sanaga nungsinay koinay haiba ase school sigi mi loina khangi makhoi anibu yamna kalaknay Sanana tomboy oijarabasu kebi kaisu khande thamoi sengna nungsijai Rohitna kebi bu koiba phangdabagi makhoi anigi khongtang khudingde yengsili Sanasu tomboy ni haijabagi wani masak matau yamna fajai nupa singna adum laknay Thanil di wakra ngangande adubu yamna disati mina wangangla asu khana bahura asu pangna khumde maram chaba kanda wa khumi sanadi adunati mangonda mi amatan henjinba yade yamna su saugali phavisu thui hawbo horadi mi amata lemna thade shana chatlambadu chaplepi aduga nupa singduda kari bawjikida Rohit kakna yam lingida mitch yam naba nueni gi acting do Shanana nang mit naraga aikoi da kedo haibano kothokpiu haibra Rohitna nangonda mit kothokpiu haikide school sigi nupi kude tomboy no anida loina ngaw lere aikoi na pamjaba nungsijaba nupi singse koi phangdre Sanana Nasakna kara thire naramchana kara chumdre kanana nupi le abinege nang nupi phangdre na aikoi da harise kaidobi haibano Rohitna kebine aina phangdrise Lesbian nang na sum senadana aingonde yani yani yadredana
Nupi already, nupi dauna lebiadro. Nupa sadana, nupi korida, kari bitano. Nasak thibasunate. Nupa pangoy habagi kari shiwaruno. Nang nabu nupi oladi, kebi noini, aina pulokoi bige, adum. Wadu makata banangde. Sana Rohita round kick ama pishili. Rohit makada tui. Sana amuk jangsilaga Rohit ki ngaksama padu pairaga chingkhatli. Aduga amu mamay mamit khangdabi kina thinjali.